Kari insangno, manam nyam nungsiko. Nani kada bu jangai ba. Chalomi, ima hoi janga di ikai jai ba. Se tho. Kanam nei ti khang kan da sangai ni. Pa bu su thonggalum da thokre. Ima su jing yen bagi wa khanaru ni ne thokre. O, insang budi tharoi thonge. Ado aidi lak pa su kui dream ni na tharoi thong bu se. Cha ba ikai ngo. Kido ikai dino haisha. Mi ni sana da bru sibo. Khoi ta chau do. Tharoi thong bu se yam pa mane. Ma di kari sarang gani. Chak su mathanda thong amani ko. Yare se khara lairaga ne nangi nanam ama thira se. Ibai na yada ya bro. Pa ba ga ima ga da ne ai haenge. Ibai na ngam ya poti. Chak pudi loire thido ga thamage. Ado cha ba di ima ga baba halaga punna chaminar si ko. Pung tere makai tari ne. Radio pawla amani ne amta ta sidana. Tharage. Awang polom dam gi sakhon abui dam ta ken sagan lok toki balere. Asi nungtin pung ohum makhairom tarakpa dawaida jir dagi impham tamna lakpa singpuba gari truck ohum sakhangdaba gengkupune hene singnaba mioi kharana mai tharam le hairi aduga driver na phadana pukhre makoi ahummak kwakate me kubida leba laksam tomba haiba mioi asigi truck thoba driver sing hairi mamang dasu gengkupu amaga mama tomba kaino hasibo andak tholiba thawdo asisu khupu aduna oiramgodra haibagi singnaba lei phakiba driver sing adudi Thodam ibungo mengbam sawa amadi ingthojam asawbani hairi akhoi ta chau soidre kamai tau deino Ablai se amuk ta tap thago se kasuk toram moiba matam sune yam ngali ai salaga ne hanguge ma amadugi yumdo ai su khangi se pakhakanu se ngai kho ai su lake nang dine yumda dum leramo ima hoi pa boi ne halaga ne nungai ra roi se kasuk khanganu se ai salu khige ko ado da akupa marondo phajana hangbirau ko hoi nakoi phal sikarigino nakoi nuksi haitana mai thado pikraba trak chingse akoi gidi isone imane ipane miyoi kaya gi thawai thakliba nakoi su mine mi oiraga miyoi gi awaba amadi khangdaba asiyong lambi sigi mahutta angamba sunomdri hingmadi kari kai hai kari nana duma hayabra 미유의 계약이 무시와 할라가 나 거인의 농아이니 칸마디 마도 너희 나 뭔지라도 갈르노 Thank you for your valuable advice. 따숩 Hey, kaido ki thablai se gyan tara bo na sa se humang ta ngai ri ne da akoi ta saudo soidana ko dong tiramani se kasuk toro moi se pakhakan lebang miyam sangduna ne paper da tv da haptuna ne makhoi bu asokpan yaudana ne thadok piro u haidana mayam sangdana kan honari basidi akoi ta saudo numit mangani suri karamna lelam gani kayang waram gani ta sau thablai kapkanu se kasuk toro mayam sangduna ne asukan honari basidi ta saudo mansal laibu yamna luna tawsabani aigidamakta yamna wazakibani masal aigidamakta ngamdaba amatta sulaikidabani adubu ngasidi pangal sonmina salainadi karisu tawba ngamdre aibu arawganu ko taso thablai nang aibu thajadraba aina hairibasini ibaido kasuk toroma akhoi ge awaba ishwarna soidina ugani mama tombaga su tanarabani mama dagi kharaga akhoi dagi leiba sel kharaduga punsilaga hayang pi khani aduga ne makhoi bu phana basu sinba langba loina loirabani moi se rak soidina phangani se pothana ba tawrose kasuk khaluranu se maduma isorna pina bibo oisan da nang suwaramani potharo numit chupa ma kochen chelugogi se pothar se ta cho nang bu karam na leli ka ba na channa amuk hanna uba phangla roidra ta cho ichili pagi laira khangpok tuna I hang hori mallaba khangpok tuna
ꯇꯥꯆꯧꯕꯨ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯌꯦ ꯇꯥꯆꯧ ꯅꯆꯜꯒꯤ ꯃꯤꯠꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯎꯏꯁꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯥꯆꯧ ꯇꯥꯆꯧ ꯑꯩ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯃꯅꯝ ꯅꯝꯕꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏ ꯑꯕꯦꯝ ꯏꯆꯟꯕꯨ ꯂꯣꯏꯔꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯆꯧ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯑꯁ ꯇꯥꯆꯧ ꯊꯤꯟꯕꯤꯔꯅꯨ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯆꯔꯒꯦꯕ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯔꯒ ꯃꯕꯨꯡꯅ ꯁꯨꯝ ꯊꯤꯜꯂꯦꯅ ꯃꯤꯅ ꯌꯥꯝ ꯅꯣꯛꯅꯩꯌꯦ ꯀꯅꯥꯅ ꯅꯣꯛꯅꯩꯕ ꯍꯣꯏ ꯅꯪꯅꯦ ꯀ꯭ꯂꯥꯁ 10 ꯈꯛꯇꯅꯤ ꯀꯥꯗ ꯉꯥꯏꯔꯤꯁꯦ ꯀꯣ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯑꯁ ꯇꯥꯆꯧ ꯌꯥꯔꯅꯦꯃꯤ ꯁ꯭ꯀꯨꯜꯁꯨ ꯏꯅꯛ ꯅꯛꯄꯁꯤꯕꯨ ꯑꯌꯨꯛ ꯇ꯭ꯌꯨꯁꯟ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯊꯤꯜ ꯂꯩꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯕꯗꯨꯗ ꯇꯥꯆꯧ ꯋꯥꯅꯅꯕ ꯑꯩ ꯑꯃꯨꯛ ꯊꯤꯜꯂꯝꯃꯅꯤ ꯑꯗꯨꯗꯒꯤꯗꯤ ꯍꯜꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯅꯤ ꯊꯕꯛ ꯃꯌꯥꯝ ꯂꯣꯏꯁꯟꯕ ꯌꯥꯕ ꯑꯃꯨꯛ ꯂꯣꯏ ꯂꯣꯏꯁꯜꯂꯝꯃꯅꯤ ꯑꯗꯩꯗꯤ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯃꯨꯛ ꯊꯤꯜꯂꯅꯤ ꯑꯩꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯨꯁꯨ ꯐꯦꯡꯕꯤꯍꯧꯔꯒꯦ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯑꯩꯅ ꯅꯝꯗꯅ ꯐꯦꯡꯖꯕꯩ ꯋꯥꯅꯤ ꯏꯪꯈꯣꯜ ꯈꯔ ꯂꯩꯔꯤꯁꯤꯁꯨ ꯑꯩ ꯁꯨꯕ ꯌꯥꯎꯒꯦꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯅꯝꯗꯅ ꯈꯔ ꯌꯥꯎꯁꯟꯕꯩ ꯋꯥꯅꯤ ꯇꯥꯆꯧ ꯅꯪ ꯌꯥꯝ ꯋꯥꯔꯅꯦꯕ ꯑꯁ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯣ ꯃꯁꯤꯗꯤꯅꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯍꯣꯏ ꯑꯩꯒꯤ ꯃꯤ ꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯏꯆꯟꯅ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯔꯨꯅꯤꯒꯦ ꯅꯪꯒꯤ ꯅꯊꯧ ꯍꯥꯏꯕꯕꯨ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕ ꯅꯪꯒꯤꯗꯃꯛꯇꯗꯤ ꯅꯕꯨꯡ ꯑꯩ ꯂꯩꯔꯤꯁꯤꯗꯤ 이전기네 그림도 왈랄로 ꯌꯦꯡꯉꯨ ꯑꯩꯅ ꯒꯥꯔꯤ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯅꯪꯅ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏ ꯍꯣꯠꯅꯍꯧꯔꯤꯁꯤꯗꯤ ꯇꯥꯆꯧ ꯂꯩꯇ꯭ꯔꯁꯨꯅꯦ ꯑꯩ ꯀꯩꯝꯇ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯏꯪꯈꯣꯜ ꯃꯆꯥꯁꯤꯁꯨ ꯇꯥꯆꯧꯅ ꯁꯤꯠ ꯅꯥꯟ ꯊꯅꯝꯃꯅꯤ ꯅꯥꯄꯤ ꯃꯀꯥ ꯑꯃꯐꯥꯎ ꯐꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅ ꯇꯧꯕ ꯍꯥꯏꯕꯨ ꯏꯁꯥꯅ ꯆꯥꯖꯅꯕ ꯆꯥꯛ ꯈꯔ ꯊꯣꯡꯖꯩꯁꯤ ꯉꯥꯏꯔꯦ ꯑꯕꯦꯝ ꯑꯩꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯆꯟꯅ ꯌꯨꯝꯁꯤꯗ ꯅꯊꯟꯇ ꯋꯥꯔꯝꯒꯅꯤ ꯈꯟꯕꯗꯅꯦ ꯅꯪꯒꯤ ꯇꯥꯆꯧꯁꯦ ꯂꯩꯊꯥꯐꯝ ꯈꯪꯗꯦ ꯁꯦ ꯐꯔꯦꯁꯦ ꯑꯗꯣ ꯀꯩꯗꯧꯋꯦꯕ ꯀꯅꯥꯅꯣꯅꯦ 이전다 녹내이 하이도부 까나노바 마북나 마찬 체나바다부 녹나르비싱도 아뱀 모이 마타우 레이타바 밍아따니 아이원나 따오 아이네 마타우 레이타바싱도 모이 마타우 삐게 ꯌꯥꯝ 녹내이 따서 아이나 칸바다 모이기도 락나바수 말리 까리엠나보고무수 말리 아스 얌 사우닝이데 따서 따서나디 아이세 앙앙네다 좀 하이 아두 미나디 까리 미네 그도바 하 까나나 까리 하이리 노바 뱀 아스 아두 까마이 하이두노다 하유니 까나나 까리 하이리 노바 아뱀 미삭도 따쩌우노 마삭도 아이나 미나 포바 까나 영제다비 아뱀 하이바다기 현제다비 이짠다네 미나 우시대야 브로 나한테 이짠다 미나 우시대야 브라바 아두 브로 따쩌와 ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯊꯤꯜꯂꯛꯏꯕ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯂꯥ ꯆꯃꯣꯠꯅꯕ ꯅꯨꯄꯥꯗꯨꯅ ꯊꯤꯜꯍꯟꯗꯣꯏ ꯁꯔꯨ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯄꯤꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯤꯅꯦ ꯃꯣꯏꯗꯣ ꯅꯨꯡꯇꯤꯒꯤ ꯒꯦꯠ ꯃꯌꯥꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯩꯅ ꯉꯍꯥꯟꯈꯩ ꯀꯥꯏꯗꯅ ꯍꯥꯏꯗꯕꯅꯤ ꯐꯩ ꯉꯁꯤꯗꯤꯅꯦ ꯃꯣꯏꯒꯤ ꯃꯁꯛꯁꯤꯡꯗꯣ ꯅꯪ ꯇꯥꯆꯧꯗ ꯇꯥꯛꯎ ꯆꯃꯣꯠꯅꯕ ꯇꯥꯆꯧꯒꯤ ꯁ꯭ꯇꯥꯔꯤꯡ ꯄꯥꯏꯕ ꯈꯨꯠꯁꯦ ꯃꯊꯧ ꯈꯪꯍꯟꯒꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅꯅꯦ ꯅꯪꯉꯣꯟꯗ ꯂꯛꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯇꯥꯆꯧ हंदकी गाड़ी खर कुइना लेपसिदी इखोल गसी थबक याम सुजलगे है अखोय अबेमदो हंगाम दे याम पामजबनी से इखोल मते खर सिदी हंदकी हंगाम खर यामना थागबा हैदोन लेखो माइद्रेन से ताचो हाय अबेम ताचो वारमनेना चालो लेइने अदुगा इने तमुगी तंदुसु लेइरेबा अस ngakta lepkhoba yariba taso waramaniba se इसिंजे हैरके इसिंजान थक्सलो अबे अइना नंग लाइदिक पारगा लेरमो हाइबा नत्रो हा नंगोंद कनाना चा लोलुचो तल्लेरुचो कनाना हाइगे मे नंगबो से लोइ वारमनी बसे वारमनी ने वादे बतासो अइना लाई पाइने न सुम लेरगा ताजौना थबक सुम सुबुदो अइ येंग मनुआइतेबा हाय अपंगबी नंगनदी खंग्रिबा इचन्नगा मेट्रिक ता फर्स्ट डिवीजन दगा यारपदो अइ क्याम नुंगाय यंग
Abe, handakine class 12 ki result sida su hek phajaraba. Ai kyam nungaini. Isan na oige tamge leibi o haibu khudimang ne. Nanggi ta chongna loina thungandoine. Oh hoi haiba. Ado tacho aishu kanna honari sidi. Hoine. Taso su hakchang phadaba yadeba. Nang taso bu masa phatrabane. Ha, aibu hakchang phatraba. As phaye ba yare base. Tong nganga leire. Cha se lo ingamani. Mai ka do humang ngakta ngai se ai tai thobige ba. As kare kadai. Hai. Nangidi ai di yare taso dum charo. Yade. Se. Tanche, se man nang sadang ta salo base. Se. Hai ma. Glass is ani surak tabane base. Se. Se. Ta chong ne khara tha ge. Se nang thak charo base abe. Se paisalo se. Yare ba taso ai ne tan su ina machem char ge ba. Cha du di da chok loi thak charo ba. Ho phare. Ado nang chango lairik pa jaro ro chalo. Hai abe. Ta chau changa ga ne chak tu thong du ni ko. Taso ai dum thong ge yare. Wana thabak suraga cha mu thong bdo honadre ba. Hai abe nang ahe pa yam sanu. Nang ne aingonda abok sarakanu ko nang. Se loi do rabane ba se. Sigi phaidom se ma hek loiraga ne ta chau changa ge ba. Se abe ko. Yaro ngasi di ne ai thong ni. Ai ne cha bai kai jare ba. Kari masi nga singone. Kari no ba nang hainingi se. Oh sum thong de di ne. Hayeng ne ai thong ba heoroi hai ba. Hey, masi nga singone. Hai kaya da mangau thi no masi. Hai abe nang le mo nang masi. Hai abe. Thabale kai dawre. Wa ga amta ngang dra hainadrabo. Kaisi tawde. Leikol sigi phasaba singse sum yengi ba. Leikol sibudi am phajai. Mausa lairembi imagi ningthiraba khudolda hai singlaba miyoigi khusemna mathau haptuna ayingba singi pungningbu sumalali. Ado mafam sigi phajabana ngaukhidana lakminariba aibu kaukini ko. Is loire. Oh kauriye. Adu wana punkhiba nungsigi lipundubu thadat pangamgadaba karigumba amatta leite. Awoiba. As nangna yabinaba honabada ai fajanadi wakhibani. Ado nokoi tasogi chaisu patana saki koija. Ai di nabungni di kaidagi khangani. Nupa atopa oiroboi ningdana mada kainarabadi dana aina kai no pangai da hajinbado. Ado nangna ne noi tasok taktholaga aibu phuanbado. High school tamlingai digini ne aina nangbu sangjaraibase. Nangna tamli makai aisu hong dana nangna maman kahalini na is khangsinadabado. Aisu nangi asengba pukchel do khangbadagi yara idudi. Parase hokibana hokre hojikti aisu thabak tawre. Nangsu graduation loirabanina chaisu angang di natre ne. Ahan budi oidri ado ima hoi tharakpa yarabro. Nangna hainingi bado aisu khangdabadi natte. Adubu ai thabak amatangdi tawraga tachause nungaina amutangdi thamningi. Aina laisu tamlaga mi mo oinaba kanna honare. Aina pamba thabak ama soidana tahongani haidana pathaba leitana thabakse. Adubu senja thumjagi matam sida aikhoiguma amana kari thabak no phanggadabasibu. Hotnaba yaba honarga maithiduna ningba kairaga leigadabe saruk haiduna tasaudane aina ai thabak tawningde lairing makhasu tamaroi embroidery oina tamage embroidery se yam pami haizalaga lairing tamba to ibani. Masina hingbabudi yam laina ngame. Adubu tachaugi apambadi ningba thungan bangamtre. Aduga tachausu thabak subusu lepa leite. Machalaibu thabak wana swaloi. Pamjarubagi nong phadok tawrabasu. Ichalbu nungaina thambigani haiduna lepa leitana thabaksu. Aisu punama khangi. Nangna tachaubu kayam khanjaba. Tachauna nangbu luna nungsina tawjaba punama khangi. Adubu nupi oibi punamak nungsiraba imung manung thadoktuna chanariba ngaktani. Aisu nangbu nungsijariba misak amani. Tachauna pamjaribado aigisu apamani. Nangbu mikup amatta wahaningde. Tachaubusu nungaina thamningi. Madu punamak oinaba ai pabunggasu tanarage. Ai di haibasini ima hoi tharaklani ko.
ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯇꯥꯆꯧꯁꯨ ꯌꯥꯔꯛꯀꯅꯤ. ꯁꯦ ꯍꯣꯏ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ. ꯁꯦ ꯍꯣꯏ ꯑꯃꯨꯛꯇ ꯍꯥꯏꯌꯣ. ꯍꯣꯏ ꯌꯥꯔꯦꯕ. ꯑꯗꯣ ꯑꯩ ꯌꯥꯝ ꯊꯨꯕꯒꯤꯗꯤ ꯉꯝꯃꯣꯏꯀꯣ. ꯑꯕꯦꯝ. ꯇꯥꯆꯧ ꯑꯩ ꯀꯥꯗ ꯂꯩꯌꯦ. ꯑꯕꯦꯝ ꯉꯁꯤꯗꯤ ꯇꯥꯆꯧ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯁꯦ ꯐꯝꯃꯨꯁꯦ. ꯅꯪꯕꯨ 이봉는 실리 랑이 매암시부 아빠암밤다 아와라빠 아마다수 하이디 yengo nangna haidrabanina nabungaine디 kari khangani aingwanda haidrabasu imabo khoi awangi nana moida haibasu yaidana tacho aigidi loina yare nangnadi yare da haiba hayengne migi mamangda chopa yaba natine imadu mutang leijaramadi na khoi nupi masin tanajaramgadabani tacho adubu abem nangidi nabungaina punamak oiredana se abem nang nabungda amuktadi hayo nangbu nabungnu sirilang mayamsibu pelabrane tacho ai pendaba pamdaba amatta leite aigidamakta tacho na honabibi mayamse mama mapa amattana macha amagidamak asumna honabiramgani thajade aina waribadi tachongna yumsida nathanta lehogadaba adugini be masidi taibung palme sigi satnabini ningo loibine khoigini ne asengma yum napam lamdamdu nati se nangsu hayingdagidi isile poagi mallaba yumase thadoktuna sagai amagi mau haibado oikhragadabani yengo be nanim nakubu nangbu hek pokpiba ima ipani khanna sewa tawgadabani napuroi babu mitta uba lai makni khaluko laiwei khraba ima ipa amadi lairaba nabung aigine mingche thelaganu ko abem tacho ima baba nakhoi ne bitna sinaramba ekhoi abem se ngasisu aigi mitadi mana hana gunu chen chongduna sanabado adugumda adaba uri adubu maadi mapung mari phara male hayengdagidi yumche thadokduna chakrani nacha se yai phaba yumal puchi ohen biu koima abe lo paba gi magadane khuramulo ima baba nachana khurumjari tacho nachanna pangbi oibana lankhiba kaya leirabusu ngakpiyuko tacho gi apamba nachanna thunganba ngamkitre hai isale kari langani nabung naitana lairabu oirubugi ichalgi ningma thungangidra haiduna nabung wari bane se kapanu se tose se lo ngasidine ichana chaning bangjang do nabung ngaina ichana puk thandri phaba nabung na invido ne la se kapanu base manamok se tacho hayengdagidi ai tacho ga chak chamina phangaroi ko ngasige aingse loi khini khanbada yawai tacho hai apang bhi karigi phangdani iselgi naktane nabung toina lakani ye yengo ningol oibi na khoigi damaktadi ningol chakobo haidina su leiridana nangi ningol chakobo khudingi aina nangi damakta hauna thonglaga ichanbu pena pizagani nangna nirakba nangna apamba khudol su chauna tamgani ye se kaisu khalurnu se hayengdine nasadu soidana waraneba lao chakcha thomin asu lao ichenu pane nasidi harao momo noktuna chakcha min asi lao tacho ngasi se meragi kunni pan banamini aibu chakau bira roidra tacho ga punna chak chamina gadaba tacho ga punna chamina khidaba kuire tacho bu uraktaba matam sangle
Hiyangei tha Lakle ibungi mapau tarani uba phanglani haina haraujarubani taibangbu sembiriba mapu aigi tasaubu asoyangamdadi thoganbiganuko Thabalei ai jalu khige nang kasu khaluranu ko chatpiruro tachaubu tekta kaidana pubira uko Mam to mani ne Hello Haibiyo mama Topthin nang sien prokta su yare Ha kaino sel puraklanu hairibsibu mama aidi senpham do puraga laknaba kanna tawriye Anati mama makoina piranu hairabraba mama aibu pau sibu karamna tamgadabano ne kaino hikta haibiyo mama ai Tomthin nang ne police station do oina lao mama ga ne punna chapminarasi Hey thabal leido khara pubirau Ha kaino haisibu kari haireno ha kari haireno ba Thabalei police station da chataba yadre nang sune lao chasi ha police station da kari gino ta chau hei leire haibra ba sel peter su yani hairo Hoi lao chasi ta chau gane unarurasi adudi khar thona sase Tasawdi kadai asidi phi angu ha nate asida go tasaw yaude ayeng bangamu nate phi dai do bigano ayeng bangamu jaslo asida tasaw yaude ba se Thabalei amukta tabthau se asida tasaw amukta tabthau ba se nate nang amuktang haipe thang di yengo yeng do ba yaroi se Thabalei se Ngomoy ba nate ayeng ngomoy ba Tacho kaina nang toy si batacho se hogalo yung da se hogalo tacho nakoina ikita sa ulagle haiba du masiro ha nakoina ikita sa ulagle haiba bu masiro tacho nakoina mabukan bigani hairaga karigino asumna thambiramliba tacho nasana kauri se tadrabra tacho hogalo yamna se tacho Miat basa nakoi pelabra ai gi dau se uraga nakoi pelabra makoi gi dawai lauraga nakoi kari kana mapang bagay nakoi pelabra sel karagi damak mi mo kay sulay tanakan ba nakoi mi natte nakoi gisu na mana palan sinanaw layri ba ne mi oy bagi minung si hai ba do kadai da lay krabage ay na sagli ba may sagse nakoi sunaw madi sayda na pang ko Thabalei kaidorge nangbo se namil pango Thabalei kadai de lekhra bajano ne Thabalei nang di haino mukhong du da kaidori ba lao imung da sang na se haino pambi se tachong na tharambani aduga manak sidana tachong gi gari thampham tachong na halakadaba numit singdo haino sigi makhong da phamlaga aina ngaiki harau na machal aigi nakta halaki adubu aina phanayam na ngai du na su machal aigi nakta
amuk hana laklaroi. Thabalai, tolosi, kapun. Adumaina sum tawradi nasado yam soklani. Ibai gi laibaktane tamlam banani. Miyoi khudimak satkhigado bangaktani. Hana kon ngaibadani. Yamna dipende. Adubu matung ilubadi yabadi natedana. Magi mathong mangam ningthina soida ngamdana ne pangthokpa ngamnaba honarasi. Lebak miyamna ibai hatpa mihatpa puthoku haina irang kya hoba horami. Adubu lanai thodok amagi miyam hupna wahanbadi ibaina pamjaramde haiduna nangna media da phongdokhibadagi irangdi hokhidre. Thablai se nang kashu khalurano. Taso harpa mihatpa singdo police na budi kanna thiri. Adubu Karigumba leibak irang horam laba. Mahak amagidamak miyam pumnamak pu wahalli haiduna tachongna aibu soidana warogani. Miyoi kayagi punsibu wahalliba mokoisu nongmadi soidana isorge cherang phangani. Aigumba kayana wariba chagliba sigum mokoisu soidana wakide chakide. Thablai pharese hokhibana hokhre. Lakadoba sing mayong na batabani. Ngasai mama arangphamna iramba singdo mafam sana thamlaba natro. Lao lo imung dane changlasi nini parmada tawgadobani na kuidre. Haymak lairurasi. Da changbiramo aisula ake. Hoi pharese. Ado kuiraklanu amung nasado narakani. Tacho na chalbu haraw na chakaubi gani chak chamina gani hairam laga kadai tano chaliba Hiyangei Thadi Lakle ai ki tacho ti kadai ningol singi nungai minog marakta na chalgidi piragoy na tambirable he Hiyangei Tha Nahaglaglanu ba? Nang nalagpa kudingi, tamoy se, mayri thok na chaglani. Karigumba, nang nalaglabadi. Ay kita saudo, mahakbasu, pubiraw ko. Hauzik tabi kre Social Development Financial Institute wangoi gi naha singa sanaba lila macha Hiyangei Thadi Lakle. Lila macha asigi ayibi Yensembam Ashakiran chanu. Masiga loinana Yensembam Ashakiran chanu. Masiga loinana Yensembam Ashakiran chanu. Masiga loinana Yensembam Ashakiran chanu.